State Force ki awat pa kaya laibana laikong itham moirang purel gi miyam khudong thiba kaya mayok ngare haina Coordinating Committee on Manipur Integrity Kokomi ki Coordinator Thokchom Somarendrona Fongdokre wafam asing asi Kokomi na sinduna haukiba chahi gi me ahum dagi hauduna kuki militant singna maitei furupta landarak liba asi ngak thoknaba laikong itham moirang purel da lairiba khun ngak pa singda nongmada changdraba yadraba chana thaknabagi polam sing mateng pangbagi khongchat ama mari leinana pangthokibani Somarendrona Tana hai tingkong singya nakna khundariba maitei khun singda kuki militant singna nongma kangdana afaba makhal gi khuchu khulai season aduna landarak liba si thingnaba lengakna security force sing matik chana thambiu hauzik thokli ba irang asida periphery area da lairiba mafam singda ahen by state force sing thajinduna irang asi loisanaba manipur lengakna atobo thodang laugadabani amadi laikong itham moirang punelgi mafam sing maike adongi ima evel singna ngaktuna lairi loinana periphery area singda security masing wa na thamduna khun adu da lairiba khunja singna khun ngakpa khun adu inthokuna thamba haibasi aikoi pumnamaki mangjabani haina su fongdoki laikong mo ikam thokiba yamna nungaitaba yam tamthiba thodo haitare masida koigi state force ki lapses leina mara morga thoring thodo kya thokre ade koina laikong chalurga koigi kukumini ingiruba matamna mafamdu le horiba village frontier amari state force je aduki masing yamde adu koi munna yengba matamdigi URP gi oiba birna yeng ta gi madu mafamda koi resident da kaisu thudona kaida ba mafam ma oi aduna koina mafamdu resident tongnu gi makta state force leiba kundudagi ara amutang hakolagadi aduga koi gi village defense force kokomi gi site gi ju koi haijaraga mafam madu yoholaga koi mafamdu da samna da laikhongda अथुब मतमदा कोई रिसेटन तंगनबा कुमी साइटगी कोई यामन कन होना जगनी Nakalamaromda Laikong Village Authority President Laishram Bizena Fongdorakpada Laikong itham moirang purelgi mafam sing asi awat pangakta ngaidaba mafam aba oide Yum marfu humdoi khaktamak taba khun amani mafam asida lairiba khunja sing ayambana nungleingoi pektuna suraga chajaba imungaktani ikhang khanghaudana manipur da thokliba irang asina mafam aduda leiba yum kaya kuki militant singna mai thaduna ladarakpana mafam aduda miyoi kya leiba ngamdana lanjenaki chahi ama faraka dawraba irang asida manipur lengakna waroi sin ama purakpa ngamdana leiri loinana kuki singna landarakpadagi mai gi line fawba kakthatkiba maramna afangba naked wire inverter dagi samaga seasonary Matam kharegi mamangda lenga ki maikei digi yum mai cha khraba singi awat apa thagat pir u hairak padegi thagat khrabasu ngasi fawba thabak oina othorak pa leitri haina su fongdoki Koi kunji awat pengakane ate ki irang dun maram orga koi sini lainji mai ju thu bira adra sigi matang mai simatang government satigi simatang yom bira ku pami koi ji lai ji kosong patha yom ji koi kulaki bolo jajing na prahana lai jabal naked rising adri cable jing chammaga ne ko ji mai thanjari ji simatang government satigi sima yopsan bi pam ji government satigi sima thu guna to bi koi amang ji koi ko mi ka mo ji ten roi la jo hai ga mo ji ban ji yo ro to vidra tumusum lai diga koi kunjiba na mai chakra ne sigi ju koi government gi side disi gi side ka thaga phon to se ta thaga laga lai